Hi ma'am, anh ngasi ko channel ang hatang promote tawge ba. To sigi babun thangjam hai che. Sije aigi iyambang gi channel ne bako. Mai je hoigi kai hate isai gi adung gumba instrument tawga guitar tawga ko music khara thagat bane bako. Ado mayam changa gi yengbiro. Ado mai channel link to ai description da hapsalamage bako. Aduga pin comment oina su thamange. Ado sangaga subscribe button do tak 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 namsamo bako. Ado video hong no tawsi la. Thamoina pamjana nuksina kanjakib leirangni ado ngasidi lapnariko minambana tallaba taibungsida minambiramlaga aibuna nuksiba masuk khangdaba nangbu tausadaba misak ama uhelamaga chatkreko ado nangnasu aibu kauba ngamdri ainasu nangbudi kauba ngamdri nangse aigi famda halaroi haibadi ai khange chatlo chatkroi famdagi lapkro aduga simadi khango ben ubaga chene ready hana tawro baby Mayor, the rap slayer, the hooker layer, motherfucker, say your prayers. Hail Mary, full of